동안의 따르바 와크 동안의 따르미 뭐금나 운나버 kaya yauri madu rangani literature sharing ba waring ba aduga sharing waring madu da tudin basya ai koi di hogol ke ba mahiroi sini academic career da yam so ba mateng ma oi ha bi sab saba pro ojuji professor obiri ba sudah sampai anda thambirame marapudana koi ngasi heba university dagi koi hiyo bi hing bada literature sharing waring masih tangai pada ikut loinya dunia sekolah di tabuk pada hebatnya mungkin itu menjadi orang di luar selapua loinya nak ikut ngasih atau yang itu lagi pun nak lengsin diri bah ikai kunjari bah oleh kan MLA Sri Kumar Bokram pangabok AC memenyala bah pangkal kamilan dengan tak kunjasi. Masih Manipur poetry ke hai koi fictional and poetry club na sindiri ba secretaries ki pampham de leng sindiri ba Sri Rastam Sundra club asigi president sindiri ba juga oda Srimati Katrimayan Subhanani bagi yamna literacy ki maramda literature ki maramda Manipur da yamna chauba to birambi Srimati F.K. Binodini Devi ki koi na biram hai ta oja si atam da founder secretary ni hai Manipur di ada tahu kan Manipur di mana literature di Maramda dengan mereka sawat puluh nak lebih mang lelitsin beriba Oja Singh Koibu tapi tambiba sama tapi tambiba Oja Singh mayam pun nama ada segi competition si yawa function si yawa lapiriba maruoina tunggi pillar boy kadoriba satra satri sing maruoina satri sing na kare na literature si satri sing na kare na nam na chapa male si ki oi dile na koi tunggi future ni mayam puna makku kai kunna ro chabo mele na puna makku ko man ko dari hati yam mehena masih koi Manipur ki lairiba Manipur ki culture Manipur ki literature Manipur lagi apa lairiba drama ki film ko hairo natragana sumang lila ki hairo masi iraga tholakko ngakane hairo aduna iba haibisi aiba madiga kali Manipur ki cinema hairo Manipur ki cinema je thajadana akoi notice da yengma matamda Manipurna North East state में हमसे लोई पुछल पुथोको सिनेमा रही मणिपुर सही हमने पुथोको सिनेमा ने यामम गने है अरे मणिपुर की कल्चर सी भारत पुनबदा पृथ्वी पुनबदा आर्ट एंड कल्चर मणिपुर की कल्चर सी मैं याद ने खंबी है मसी अपोई सबथुक से निगाय कोई बनी मणिपुर सकता है अदुमाइना लिटरेचर सिसु अने सूम खंजबदा अने ममांग पनबीबा मा हाइग्रा श्रीमती M.K. Binodini होय करी होय मा से इलेक्शन बिरिबोदा मयाम सिना अन्ना जनरेशन मतमदुगी जनरेशन की लेवल तो यामना मणिपुर की थाक से यामना चावना खतपिरप हुजिक सु लेते है बदते अदुबु अखोय मसी कितन हंधरपदों नुबुबा अदुबु मसी यामना नुमाइबदी कनामतनसु हमनरुदना कनामतनसु फोर्स तौदना छात्र मयाम थोपिरतना होय मणिपुर की
future ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯊꯣꯛꯄꯤꯗꯅ ꯄꯥꯔꯇꯤꯁꯤꯄꯦꯟ ꯉꯁꯥꯏ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯁꯤꯟꯕꯤ ꯂꯥꯛꯄꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯅ ꯌꯥꯝꯅ ꯂꯥꯛꯑꯣꯏꯗ꯭ꯔꯥ 20-30 ꯈꯛ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ 60-70ꯒꯤ ꯃꯊꯛꯇ ꯂꯥꯛꯇꯅ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯤꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯛꯁꯅꯦꯜ ꯑꯦꯟꯄꯣꯏꯟ ꯀ꯭ꯂꯕꯁꯤꯅ ꯉꯁꯥꯏꯁꯨ ꯊꯝꯕꯤꯈ꯭ꯔꯦ ꯃꯄꯥꯟꯗꯁꯨ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯂꯩꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯩꯕꯁꯤꯁꯨ ꯏꯟꯐ꯭ꯂꯨꯋꯦꯟꯁ ꯇꯧꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯃꯁꯤꯃꯁꯨ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯌꯥꯝꯅ ꯇꯧꯖꯩ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯇꯨꯡꯗꯁꯨ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯑꯩ ꯄꯥꯡꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯏꯗꯔ ꯇꯨꯔꯤꯖꯝ ꯄꯣꯂꯤꯁꯤ ꯑꯣꯏꯔꯣ ꯔꯤꯒꯥꯔꯗ ꯑꯩꯅ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯂꯣ ꯃꯦꯀꯔ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯔꯤꯒꯥꯔꯗꯁꯇ ꯑꯩꯅ ꯊꯝꯖꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯄꯣꯂꯤꯁꯤ ꯇꯨꯔꯤꯖꯝ ꯄꯣꯂꯤꯁꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯤꯇꯔꯦꯆꯔ ꯑꯦꯟ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯄꯣꯂꯤꯁꯤ ꯑꯣꯏꯔꯣ ꯀꯜꯆꯔꯦꯜ ꯄꯣꯂꯤꯁꯤ ꯂꯤꯇꯔꯦꯆꯔ ꯄꯣꯂꯤꯁꯤ ꯑꯣꯏꯔꯣ ꯄꯣꯂꯤꯁꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯖꯅꯗꯤ ꯗ꯭ꯔꯥꯐ ꯇꯧꯔꯒ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯁꯤꯡꯁꯤꯅ ꯗ꯭ꯔꯥꯐ ꯇꯧꯔꯒꯗꯤ ꯊꯝꯕꯤꯕ ꯄꯣꯂꯤꯁꯤ ꯑꯣꯏꯅ ꯑꯦꯛ ꯑꯣꯏꯅꯗꯤ ꯂꯩꯕ ꯑꯗꯨ ꯑꯦꯛ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯍꯣꯠꯅꯔꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯂꯤ ꯉꯥꯛꯇ ꯇꯧꯔꯒ ꯒ꯭ꯔꯨꯞ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯡꯁꯤꯅ ꯇꯧꯕꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯄ ꯑꯩ ꯑꯅꯝꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯒꯁ ꯍꯥꯎꯁ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤ ꯐꯝꯕ ꯃꯇꯝꯗ ꯑꯦꯚ꯭ꯔꯤ ꯁꯤꯡꯒꯜ ꯇꯥꯏꯝ ꯃꯅꯤꯄꯨꯔꯒꯤ ꯂꯤꯇꯔꯦꯆꯔ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯤꯖꯝꯒꯤ ꯃꯔꯝꯗ ꯃꯔꯨꯑꯣꯏꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯃꯔꯝꯗ ꯑꯩ ꯑꯗꯨꯝ ꯑꯦꯚ꯭ꯔꯤ ꯁꯤꯡꯒꯜ ꯁꯤꯇꯤꯡ ꯑꯩ ꯄꯨꯊꯣꯛꯆꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤꯅ ꯃꯅꯤꯄꯨꯔꯁꯦ ꯗꯤꯐꯥꯏꯟ ꯇꯧꯔꯤꯕꯅꯤ ꯁ꯭ꯄꯣꯔꯠꯁ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯁꯤꯅ ꯆꯥꯎꯅ ꯃꯅꯤꯄꯨꯔꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯗꯤꯐꯥꯏꯟ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯖꯒꯥ ꯑꯃ ꯄꯤꯕꯤꯗꯕ ꯌꯥꯔꯣꯏ ꯃꯈꯣꯏꯁꯤꯡꯁꯤ ꯑꯦꯟꯀꯔꯦꯖ ꯇꯧꯕꯤꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯀꯔꯤ ꯂꯩꯕꯒꯦ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤꯗ ꯍꯧꯖꯤꯛ ꯏꯟꯇꯔꯚꯦꯟ ꯈꯔ ꯃꯇꯦꯡ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯃꯌꯥꯝꯁꯤ ꯄꯥꯝꯃꯤꯕ ꯂꯦꯚꯦꯜꯗꯨꯗ ꯏꯟꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯃꯇꯝꯒꯤ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯥꯛꯆꯕꯅꯤ ꯑꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯅ ꯇꯥꯛꯄꯤꯗꯨꯅ ꯏꯕꯨꯡꯉꯣ ꯁꯤ ꯇꯧꯁꯤ ꯍꯥꯏꯕꯗ ꯑꯩ ꯔꯥꯏꯠ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩ ꯄꯨꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯤ ꯆꯍꯤ 4-5 ꯁꯨꯔꯦ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯀꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯁꯤꯗ ꯑꯩ ꯄꯣꯏꯟꯠ ꯑꯃꯅꯤ ꯈꯤꯇꯪ ꯊꯝꯖꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯍꯥꯏꯗꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯂꯤꯇꯔꯦꯆꯔꯒꯤꯗ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯡ ꯇꯥꯟꯅꯕ ꯑꯗꯨꯒ ꯃꯁꯤ ꯀꯩꯅꯣ ꯇꯧꯅꯕ ꯏꯗꯔ ꯄꯣꯏꯠꯀꯤ ꯑꯣꯏꯔꯣ ꯏꯗꯔ ꯐꯤꯛꯁꯅꯦꯜꯒꯤ ꯑꯣꯏꯔꯣ ꯏꯗꯔ ꯑꯇꯣꯞꯄ ꯗꯤꯐ꯭ꯔꯦꯟ ꯀꯥꯏꯟ ꯑꯣꯐ ꯂꯤꯇꯔꯦꯆꯔ ꯑꯣꯏꯔꯣ ꯋꯥꯔꯤ ꯏꯕ ꯑꯣꯏꯔꯣ ꯂꯤꯂꯥ ꯏꯕ ꯑꯣꯏꯔꯣ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯁꯤꯡ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯁꯦ ꯇꯥꯟꯅꯔꯒ ꯐꯖꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯀꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌ ꯀꯂꯥ ꯑꯦꯀꯥꯗꯃꯤꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯀꯩꯅꯣ ꯕꯤꯜꯗꯤꯡ ꯁ꯭ꯇ꯭ꯔꯛꯆꯔꯁꯤ ꯄꯨꯔꯥ ꯂꯣꯏꯔꯒ ꯂꯩꯔꯦ ꯑꯩꯅ ꯑꯦꯚ꯭री ꯁꯤꯡꯒꯜ ꯀꯩꯅꯣ ꯈꯨꯗꯤꯡꯒꯤ ꯑꯩ ꯑꯗꯨꯝ ꯄꯨꯈꯠꯆꯕꯅꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯣꯠꯅꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯃꯁꯤꯗ ꯐꯨꯜꯂꯤ ꯁꯦꯟ ꯇꯧꯖꯩ ꯑꯗꯨꯅ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤꯁꯤ ꯂꯣꯏꯔꯒꯗꯤ ꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯋꯥꯏꯔꯒ ꯇꯧꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯂꯩ ꯍꯥꯏꯕ ꯑꯗꯨ ꯃꯁꯤ ꯆꯍꯤ 4-5ꯗ ꯌꯥꯝꯅ ꯆꯪꯒꯗꯕꯁꯨ ꯅꯠꯇꯦ ꯒꯣꯔꯃꯦꯟꯠꯅ ꯏꯟꯇꯔꯦꯁ ꯂꯩꯕꯤꯔꯒꯗꯤ ꯃꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯑꯩꯁꯨ ꯇꯛꯁꯟꯖꯔꯤ ꯃꯦꯛꯁꯤꯃꯝ ꯇꯛꯁꯜꯂꯒ ꯃꯁꯤꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯆꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯀꯤ ꯀꯔꯤꯒꯤ ꯐꯣꯝꯗ ꯃꯌꯥꯝ ꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯁꯩꯔꯦꯡ ꯏꯕꯕꯨ ꯍꯥꯏꯔꯣ ꯑꯃ ꯇꯧꯕ ꯍꯥꯏꯔꯣ ꯑꯇꯣꯞꯄ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯚꯦꯟꯠ ꯃꯌꯥꯝ ꯁꯤꯟꯒꯦ ꯍꯥꯏꯅ ꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯐꯖꯅ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣই ꯌꯥꯝ ꯊꯨꯅ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤ ꯂꯧꯖꯔꯒ ꯃꯤꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯊ꯭ꯔꯨꯗ ꯒꯚꯔꯟꯃꯦꯟꯠꯇ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯅ ꯔꯥꯏꯠ ꯑꯩꯈꯣꯏ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯁꯤ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯇ ꯇꯛꯁꯤꯟꯕ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩ ꯃꯗꯨꯝꯇꯪ ꯊꯝꯖꯅꯤꯡꯉꯤ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩꯈꯣꯏ ꯂꯤꯇꯔꯦꯆꯔꯁꯤꯅ ꯃꯌꯥꯝꯅꯗꯤ
ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯂꯣꯏꯅꯃꯛ ꯊꯣꯛꯑꯕꯅꯤꯅ ꯈꯨꯕꯤꯅ ꯅꯝꯕꯗ ꯂꯣꯏ ꯊꯣꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯖꯕ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩ ꯏꯪꯂꯦꯟꯗ ꯆꯍꯤ 4-5 ꯂꯩꯕ ꯐꯪꯅ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯩꯖꯔꯦ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤꯁꯨ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯨꯅ ꯂꯤꯇꯔꯦꯆꯔꯁꯤ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯏꯟꯊꯣꯛꯄꯁꯤ ꯇꯧꯗꯦ ꯃꯣꯏ ꯂꯤꯇꯔꯦꯆꯔꯒꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯂꯤꯇꯔꯦꯆꯔꯒꯤ ꯁꯤꯒꯨꯝꯕ ꯀ꯭ꯂꯕ ꯃꯌꯥꯝ ꯂꯩꯕ ꯃꯌꯥꯝꯁꯤꯡꯁꯦ ꯌꯥꯝꯅ ꯁꯣꯐꯤꯁꯇꯤꯀꯦꯠ ꯑꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯒꯠꯂꯛꯄ ꯑꯣꯏꯅ ꯎꯏ ꯍꯥꯏꯕ ꯑꯗꯨꯅ ꯁꯣꯁꯥꯏꯇꯤ ꯑꯃ ꯆꯥꯎꯈꯠꯄ ꯁꯣꯁꯥꯏꯇꯤ ꯑꯃꯒꯤ ꯔꯤꯐ꯭ꯂꯦꯛꯁꯟꯁꯦ ꯂꯤꯇꯔꯦꯆꯔꯒꯤ ꯑꯆꯧꯕ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯅ ꯑꯩꯅ ꯈꯪꯖꯗ꯭ꯔꯒꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯖꯕ ꯋꯥꯈꯜꯅꯤ ꯑꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯏꯆꯜꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯅ ꯅꯈꯣꯏꯅ ꯍꯌꯦꯡ ꯕꯦꯛꯕꯣꯟ ꯑꯣꯏꯔꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯕꯤꯅꯣꯗꯤꯅꯤꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯩꯒꯥꯁꯥꯝꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯄꯥꯕꯨꯡ ꯔꯇꯟꯊꯤꯌꯥꯝꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯁꯤ ꯊꯝꯖꯔꯒ ꯑꯩꯍꯥꯛꯄꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯍꯥꯛꯄꯨ ꯉꯁꯤꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯑꯩꯍꯥꯛ ꯌꯥꯎꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗꯁꯨ ꯑꯉꯝꯕ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯂꯩꯔꯒꯗꯤ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯈꯔꯁꯤ ꯊꯝꯖꯔꯒ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥꯏꯕ ꯏꯆꯦ-ꯏꯆꯜꯁꯤꯡ ꯑꯣꯖꯥ ꯂꯥꯏꯒꯣꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯔꯨꯝꯕ ꯎꯠꯆꯕ ꯑꯣꯏꯅ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯗꯨꯒ ꯈꯥꯡꯉꯕꯣꯛ ꯑꯁꯤꯒꯤ ꯑꯣꯅꯔꯁꯤꯡ ꯌꯥꯎꯕꯤꯔꯤꯕ ꯁꯨꯔꯖꯀꯨꯃꯥꯔ ꯍꯦꯛꯇ꯭ꯔꯝ ꯌꯥꯝꯅ ꯇꯦꯟꯇꯛꯄ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯋꯥꯐꯝ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ